minister kidamak matam pizare. Jisugi mingda lengki rakhraba mi mayam aduga lengki rakliba mi mayam punamakki mathakta isorgi bor ingkhiba nungaiba phangba penjaba adugna bordu pibi ba oisanu isorgi wahaidigi matek ama anita pajarake ahanba Samuel chapter 7 ki verse 12 da English da hana padana sumahai nahai. Then Samuel took a stone and set it between Mizpah and Shen and named it Ebenezer, saying, thus far the Lord has helped us. Manipuri da adudagi Samuel na nung amalawduna Mizpah amasung Shen gi marakta kinki aduga madugi ming Ebenezer kauduna hai asi phauba Jehovah na ikhoibu mateng pangbire Rongmei da muk padana khautai Samuel re Mispale Shen ka khau tau linglona ring paure aniuta sang san sang khalo thei dana sana kumna kamai re mi tatai Ebenezer dana kaula thei hai ri wa phamasi Israel masa singna Egypt ki thorak madigi hauduna Samuel adaga Israel ki masa singsi promised land kananu da changduna lakpa maduda mayokna kiba adaga yeknaba mayam thengnabadagi ishorna mateng pangbiduna lan namlakpa adagi tanjadada adagi matamdada hojik hairiba nungyung si yungkhale hairaga hairiba wafam Ebenezer ngasi phawbada Jehovah na ikhobu mateng pangbirakle haidana lingkhatkibani lingkhaliba nung asi Ramtan Baptist Church bu ishorna sahi 55 supna mateng pangbirakpa athembagi lan kaya thingnara abasu aduga Satan ki thorang kaya degisu ngak senbiraktana lalngaba bibire sahi 55 suba sahi asi Uhan bire hadina yung liba nung ni adigi sumathakta Bible da nung yung bakhudingi kamai tauge haibada ngasi phawbasi Jehovah na loina birakle adubu lakadu matamda sumahna loina birakani mahaki damak tai ko su lecture haibagi sakhi oina moina nung yung bani Joshua 24 ki 25 ta sumai hai Joshua 24 ki 25 ta so Joshua made a covenant with the people that day and made them a statute and an ordinance in Shechem. 26 and Joshua wrote these words in the book of the law of God, and he took a large stone and set it up there under the oak that was by the sanctuary of the Lord. Manipuri da amuk pazadana asumna Joshua na numit aduda mi sing aduga walib nakhi aduga mahagna Shechem da makhoi ki damak pathap amasung wayen pirami verse 26 ta adudagi Joshua na wa punamak adu ishorgi wayen yathang lairikta isalami amasung nungjaw ama lawduna Jehovah gi asengba mafamgi manakta hauba uyung pambi amagi makhada khilami rongmaida mutanga bazage kumna Joshua minung tai Shechem khau mainun phan ringpau ko larian su thai kama kani utan ni mitan kani talak ni mi riak wai mainun khau tilau thai verse 26 khau Joshua ri mi ladan goi tai ragwang tong rek den bu khau hilau thai khau te ringpau tong rakai dang khau nai mi phau bang khau tau suam dai mai som thau lo thai samai tawduna ngasi koigi imangda leiriba nungyaw asi nungyung asi Ramtan Baptist Church sina yung khatpirakpa nung asi miron amagi miron amana miron amada Jehovah gi matik mangal amasung mahaki angak pathabaksing khanghan nabagi damakta mapa ishor machani pa ishor amasung thawai asing ba ishor
ahumna amatta oiba ishorgi mingda Dr. Latoungam Rongmei, freelance translation consultant aihakna ishorgi matik mangangi damakta Dr. Hey, ang door guy, koi ko bang home pusi niya. Ado ba coercion ni sa sapiro? Nusi Chakrabani Chabalamda Prabhuti Chamakai Juda Nusi Vahenvalete Aina Nusi Jehena Nusi ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝꯒ ꯌꯥꯝꯅ ꯆꯥꯟꯅꯈ꯭ꯔꯕ ꯏꯁꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ IBC ꯀꯣꯔꯦꯁꯤꯡꯕꯨꯁꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯅ ꯃꯣꯅꯣꯂꯤꯠꯁꯤꯗ ꯏꯖꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯄꯥꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯖꯕꯤꯒꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ Jubilee ꯍꯣꯜꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯗꯨꯝ ꯌꯥꯝ ꯆꯪꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔꯒꯤꯗꯃꯛ ꯑꯃꯨꯛꯀ ꯃꯇꯝ ꯄꯤꯕꯤꯔꯦ 55 Emerald Jubilee, 55 years, Monolith, 1967 to 2022. Ramtan Baptist Church, Loktak Project, Jurichandpur District, Manipur. Theme Nasmahaire, one generation shall praise thy work to another, and shall declare thy mighty acts. Tagat Isai 145 ki for the Iduna Livani. In the presence of M. Acham, Pastor Ramtan Baptist Church.
unveiled by Dr. Latoungam Rongmei, freelance Bible translation consultant. Erected by Ramtan Baptist Church on December the 12th, 2022. Sumaina mamang lomgi festa haire anti-clockwise ta chalaga mathakta shield amasung spear Shona ngak sendiba aduga magi pangal ki symbol oina leire evangelist who landed on the soil of Ramtan Baptist Church. Makoy si kanano haibada Reverend Dr. Pramod Malakar TH Kunungjao Om Subada Dinta Lat Kamay Mari Subada Z Lungwang Pao Mga Subada O Purno Singh Taruk Subada K. Sunglin Makoy si voluntary evangelist oina lakhibani koi makhada voluntary missionary oina lakhiba number 1 da L. Ibo Singh ani subada H. Thomas Singh fellowshipping families Tarani Thoi 12 Haglay fellowshipping plans imung sing sina Mairing Mai Pamay ki imung Gangmay ki imung aduga Phaumay ki imung mari Haglay aduga church members sing sina Nupa sing male members 19 Kagyawi female sina 26 Kagyawi Unna 45 like Samda cross ki sign isuki cross na kan bibanina laire isuki makha sida iribisina first chief and establisher of Ramtan Kabui village sina kanano haibada M Lungkao mahak asi 1827 aduda lakhibani pastor oirakibasing pastors of the church ahan bada P Kabitim mahak sina 1967 dagi 1981 pabo pastor oirami ani subada P Kakangay mahak sina 1981 dagi hauduna 1983 pabo pastor oibiki ahum subada M Archung mahak sina 1984 dagi na 1993 pabo kuina pastor oibirakhi Mari subada M Gairi Pau mahak sina 1994 dagi 2007 phawa pastor oina singlop asi yengsin bikhi mga subada M Acham mahak sina present 2008 dagi hauduna till date pastor oibiduna lai ishorna punsinung sangba amasung magi sebada kuina thambiba bibiba oisano monolith asi donated by M Acham and family 2022 da sumaina haire makha sida ibiriba mi misak art by Zam Thailung Phaumai Thenjang digini haina sumaina nungyung asida ibidira laire sona bor tv po oisano Namsirba chil dinaw mayam masigi numit masigi nungyung aduga masigumba occasion si uningda leiba mayam hana sa thokraba province sugi mana yokraba lei kanagumba khara na ngasi yawning lagasu hakchang na ngamdabagi ahal loirakpagi yawrakpa ngamdaba magi leifamda phamungda khorangba leiramba mayam leiramba yai punumak tai sona bor pibiba oisanu hana satkiba makhoi asina akoi ngasi tauriba sina sargada witnesses of clouds hebrew da haibagumna akoi na makhoi gi punsigi kat thok sarkhibagi awaba kaya khangdana msigi church asi sumaina pubirakpagi mayam si khallaga moigi khungun lidana moigi masak moigi matau tamdana akoi si chatna bai sona bu pipi boy sano pangal pipi boy sano mayam ishor bu kai khumna bu oina kok non thaberi gadi tolaba ihatna haijak malem punamak ekoina uriba punamak udaba punamak sembiba aduga su non thadana ekoi gi manakta mioiba oina latna papta tadana norokta chatliba chatlaba ekoi bu amuk hanna Jisugi manakta pusilakpa isorga manakta pusindirakpa angakpa isor nakbu ngasi gamkhai leitana thagatpa phongdokchari mirona mada nahaki wahai se sandok piraktuna pibiraktuna akhoi Ramtan Baptist Church asidasu Ramtan asigi kundasu nahaki
gospelꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯉꯥꯟꯍꯟꯕꯤꯔꯛꯄꯒꯤ ꯉꯁꯤꯗꯤ ꯆꯍꯤ 55 ꯁꯨꯔꯛꯇꯨꯅ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯅꯍꯥꯛꯀꯤ ꯑꯉꯛꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯈꯜꯂꯦ ꯍꯥꯏꯔꯒ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗꯁꯨ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯁꯥꯈꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯔꯆ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯡꯌꯨꯡ ꯑꯋꯥꯡꯕ ꯑꯃꯁꯤ ꯂꯤꯡꯈꯠꯇꯨꯅ ꯊꯝꯕꯤꯔꯦ ꯄꯥꯁꯇꯣꯔ ꯅꯪꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯆꯔꯆ ꯑꯁꯤꯒꯤ ꯋꯤꯠꯅꯦꯁꯁꯤꯡꯗ ꯆꯔꯆ ꯑꯁꯤꯒꯤ ꯍꯦꯜꯊꯇ ꯆꯔꯆ ꯑꯁꯤꯒꯤ ꯁꯔꯚꯤꯁ ꯇꯨ ꯗ ꯋꯥꯔꯜ ꯁꯔꯚꯤꯁ ꯇꯨ ꯒꯣꯗ ꯑꯁꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯅꯨꯡꯌꯨꯡ ꯑꯁꯤꯅ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯗꯨꯅ ꯏꯁꯣꯔꯗꯒꯤ ꯃꯇꯦꯡ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯕꯣꯔ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯅꯤꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯋꯥꯀꯔꯁꯤꯡ ꯄꯥꯁꯇꯔꯁꯤꯡ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡ ꯃꯤꯁꯅꯔꯤꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯩ ꯑꯩꯈꯣꯏ ꯐꯪꯂꯦ ꯂꯦꯞꯂꯤꯕ ꯌꯨꯡꯂꯤꯕ ꯌꯨꯡ ꯑꯁꯤ ꯑꯗꯨꯒ ꯆꯔꯆ ꯑꯁꯤ ꯊꯥꯖꯕ ꯏꯃꯨꯡ ꯈꯨꯗꯤꯡ ꯊꯥꯖꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯑꯁꯤ ꯏꯁꯣꯔꯅ ꯍꯛꯅ ꯕꯣꯔ ꯄꯤꯕꯤꯕꯒꯤ ꯃꯣꯏꯒꯤ ꯊꯕꯛꯀꯤ ꯃꯍꯩꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯈꯤ ꯑꯣꯏꯅ ꯉꯁꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯁꯇꯔꯅ ꯍꯛꯅ ꯌꯥꯎꯕꯤꯗꯨꯅ ꯅꯨꯡ ꯑꯁꯤ ꯌꯨꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯛꯀꯤ ꯅꯇꯤꯛ ꯅꯉꯥꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯍꯦꯟꯅ ꯉꯥꯟꯕ ꯑꯣꯏꯁꯅꯨ ꯂꯝꯗꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯁꯈꯤ ꯆꯥꯎꯅ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯄꯤꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯍꯥꯛꯅ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ